Loyalam E-PAO tabi bakutimapu hitram susmitana namidangi officeri ahamda panjani headline. Serougi Idpsing Hanagi Maphamda Hanjinbiraklo security ningtina Ngakselabanina Meeyam Mepaibiganu haina ranjina phongdokhrei. Imoinu numitta ngagi mela pangthokpiganu haina fishery department da thomjingkhrei. Medical education haibasi ethical value amasung community service da mara channel lepa mathautai haina Ajay Kumar balana phongdokhrei. Serougi Idpsing Hanagi Maphamda Hanjinbiraklo security ningtina Ngakselabanina Meeyam Mepaibiganu haina ranjina phongdorakli. Haukiba chahi lisangani kolhumjoigi me ahumdagi hongna thoklakhiba kanglupki irang maram oiraga Serou khulgi miyusing tongan maphamsingda IDP oine leribasing adu athuba matamda hanbiraklo Serouda hauzik state force amasung central forcingna akan mamongda ngaksenbadagi pamdaba thokdok amata thoktribasi yenglaga miyamnasu makhatana mipaiba tawbirakanu haina sugunu kenrogi MLA K Ranjit angasi Serouda pangthokiba paugi mifam amata phongdokhrei. Mahakna makhatana haikibada irang namaram oiraga lanjenaruraba Serougi Meeyam English ngani kolomdagi September thadagi ahanba oina resettlement tawduna tapna Serougi Meeyam Meeyam da halaktuna ngasi phawbada Serouda pamdaba thokdok amata thoktana Meeyam ingna temna lairi. Masigi matung tha asigi taramari dasu Imphal East ki tongan maphamsingdagi masagi mayumda halakhiba adusu Serouda ing tapat leibadagini maram aduna yumda changaktriba Serougi miyuising athubada isagi Maphamda Hanjinbiraklo Serou asi inauna resettlement tawba oina ubasi aranmani English ngani kolhomjoigi September thadagi lanjanari basing resettlement tawba haukrabani Serouda hauzik central force amasung state forcing na ningthina Ngakselabanina atopa maphamsingda changjapam lauduna leriba Idpsing atubada hanbiraklo ipa ipusingna thambiramba aikugi lam amasung ngamkhaipuna ngakminasi state asida han leramba popular government amadi hauzik leriba PR lengak asina Idpsingi pifam thokpa selsing pithokdaba asi yamna laibak thibani Idpsingna masamagi mayumda hanjindina khunda leitaba matamda maikoigi leinaba yum shena chanaba phirol amadi nomagi senthok lembi leiba asi yamna mathautai adubo hariba thabaksing asigi matangda lengangna paikhaliba thabaksing asidi peningai oidri maramaduna lanjenariba miyamna thengnariba awabasing asi kohanaba lengakna matam chana thabak tawba mathautai maru oina Idpsingi yum shanaba amadi nauna settlement tawbagi pigani haiba lauthokiba senfamsing wathoriba senfamsing adu athuba matamda thadokpiyu haiki imoinu numita ngagi mela pangthokpiganu haina fishery department da thamjingkhrei Wakjingi tarani thoini panba numitha asigi kuntrama thoida pangthokadoriba imoinu irat thongni numita ngagi mela pangthokpiganu haina ngasi khwairambang kaithelda nga yolibasingna lamfelda leiba fishery department da thamjingkhrei ngasi chathagiba khongjang aduda saruk yakiba khwairambang kaithelda nga yolibi mutum khomdonbi kawba amana phongdokhibada lebaki hauzik oriba tangdu leitadaba phibam asina maram oiduna khwairambang kaithel asi posit handuna nga yolibasingna matam sangna awaba kaya mayuknaduna Libani. Imoinu ira thongni numit asida pot khajitang el hona bahona ringai cherak asida fishery department na amuk ngagi mela pangthoknaba thorang torokpa asidi khwairambang kaithelda nga yonjaduna imung pujiriba singda achoba chaitheng ama pibani maram aduna imoinu ira thongni numit kamari lenana fishery department na ngagi mela pangthokani haina order thoklibasi khudakta handokpiu natrabadi khwairambang kaithelda nga yoliba singna mela tawphamda laktuna atingba piba yauna makhal makha kayagi khongjang sing changsingani hari Medical education haibasi ethical value amasung community service da mara chena lepa mathautai haina Ajay Kumar balana phongdokhrei Medical education amasung hospital haibasi ethical value sing thamduna achetpa khongpham amaga loinana Meeyamda health care service ningthina piba mathautai haina Manipuri governor Ajay Kumar balana phongdokhrei Jawaharlal Nehru Institute of Medical Science Jenimski ngarang tarani panstuba Foundation Institute asida pangthokhibaga loinana Manipurgi governor Ajay Kumar balana chief guest oiduna mahaki warolda makhataraduna hai
Jenims asi Manipur state asida natana yumthangnariba state singi oinasu advanced oiba medical education piba amasung quality leina healthcare delivery tawada achoba thodang lauduna lagli masina takpati Jenims asi housing medical education amasung healthcare delivery da mangjil thana changsin ba haure haiba asini adubu mapung fawa medical institute ama oige haibadi ethical value galorena quality healthcare piduna community singi yaifana ba tawba haibasi yamna maktangai fade haina mahakna phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu India amasung Myanmar na tourism cooperation chawkhanaba meeting pangthokhrei Irang mayongnariba Myanmar lebak ki anoba chawkhat thaurangi lambi ama oina India ga Myanmar ga ahanba oina tourism cooperation chawkhanabagi damak coordinating meeting pangthokhrei Lebang ani astigi tourism chawkhanabagi coordinating meeting ado Myanmar gi Red Promotion Organization Hall da hybrid format sing puthokna puthoki haina agency gi report amana hairi Agency ki pawng na makhatara duna hai lebak anigi coordinating meeting aduda yamna santi leina amadi lebak anigi environment sing kanabagi pandamda India ki tourist sport sing amadi Myanmar da lirba tourist sport sing puna senggot minatuna tourist singi attract tawbagi pandam thamli paw asina makhatara duna hai lebak anigi coordinating meeting aduda working group ama semduna lebak anida Tourism cooperation sing chawkhanba amadi environment kana nabagi damak plan of action ama plan tawnaba sukhanaki hari Thangjing amasong Kobro Khubamland kaba yahalu haina Meeyam gi khongjang chakadari Thangjing amasong Kobro Khubamland kaba yahalu haina tha asi konipan gi nungthel pung ama taba matamda ibudau Thangjing loisangdagi hoduna H Nilamani ngang khalampak sports complex phawa Meeyam gi oiba khongchat ama chakani hairiba khongchat asida inat lining amasung phurup pu nungsijaba mi khudimangna sawatpiyu amasung mateng pangbiyu loinana isamaki tawdraba yadraba ithodang amani khanna saruk yabiyu mathau tarabadi khuthang wakhat mifam kaya changsin khigani haina CPPKT gi market gi phongdorakli Makatana haribana ngarang December 15 gi nungthel pung 12 minute kontra taba matamda Moirang Khuman Mandapta Committee on Protection and Preservation of the Historical Right of Kabru and Thangjing Hill Range CPPKT na Meeyam gi oiba apunba mifam ama pangthoki Ingu phamnaiba Philem Mangilana mayai tangbal lawduna pangthokiba mifam aduda tongan tongan baluk kaya gi miyoy kaya su saruk yakhi Mifam aduna haukiba chahi listingani kulhumdogi me ahumdagi haurakhiba kuki narco terrorist singi irang na maram oiraga amang ata asi anakaya nangbagi mathakta maitei kanglopna ningsing wathoktraba matamdagi hauduna aikhoigi luraba laini haina ira thauniduna laknaba kaubru amsung Thangjing khubam sing kuki narco terrorist singna lawsen khibaga lonena chahi ani helaba phawba aikhoina chattuna khurumjaba phangnaktaba ibudau Thangjingi senglaba khubamda kuki singna Christian cross ama irang horokiba matung ikan kanadana yungsin kiba hiramasigi matangda mari lenaba authority da kayara wakalabasu cross lokthokaba lai khurumba kahandaba wayal lenga laitraba lamdam amagumna terrorist singna awainana ngaklo piduna laikhiba amadi lakadaba sajibuda lai khurumba chatnabagi matangda khupna khananina khihari Imoino gangai amasung anauba chahina lakpada ipsana yafa paujel pirakli Kanglaipak Manipuri elhomi oiriba maite phurupki imoinu ahongbi ira thongni kaboi phurupki gangai amasung anoba chahi lisingani kuntarukna lakpada ipsa Kanglaipaki mayai loisang amasung masaluisang shingi maiketegi yaifa paujel pirakli Yaifa paujel asina makhatana hairibana langi lairembi ima imoinu asi chahi kudingi wakchingi tarani thoini panba yaifaraba korong numit asida pangthotuna lakli thorom asigi maru oiba nungi wakhalon khonai asigi nupi khonaibu hena tamjanafam oheli hairaduna ima imoinu gi waridagi tamjanafam oiduna kanglai khonai asigi yumbu rembi singna loksinduna khonai asigi nupi singi thak hena wangna thodang nominarisi Yelho Purup Singi Taufadraba Thoram Amo Oriba Wakchingi Tarani 20 Chanba Chaychat December Contramatoi Yumsakai Senumita Pangtokadoriba Yemoinu Imagi Ira Thoni Amadi Wakchingi Tara Humdoini Chanba January
Sagolsen Numitagi Pangtopa Hogadariba, Gangai Numitna Lakpada, Lamdam Asida Leminariba Irei Chapumna Magna, Turei Irei, Aswe Angam Yaudana, Thoram Asi, Pangtok Minaduna, Ngasi, Tenariba, Lalgi Jtenkaya, Asibu, Loshinduna, Tangdulay Taba, Ing Tapa, Kunjawlay Chaba Kunai, Amapurapagalunana, Anoba Chahi Lisangani Kuntaru Asinasu, Afaba Chahi Oiduna, Irei Chapunamak Amati, Yalho Purup Aminasi, Jingburoi Tamburoi, Anigi Hena Jetpa, Nungsi Mari Purakpo Orasanu Haina, Ipsagi Makedigi Yapapogel Pizari Hari. Meeyam Gia Awaba Kokhansi Harabadi Santi Tamba Matautai Haina Fondokray. Jesu Christaki Bapong Numit Asina Manipurda Santi Purakpa Orasanu, Mueba Oina Pok Liba Mapok Asi, Amukhana Mue Pok Oina Pokani Habasi, Muebana Habangamde. Asuk Yamna Tangna Pok Liba Mapok Asi Karigidamak, Equina Aremada Mahangani Haina, Justice Committee Chairman Jay Chandra Kontozamna, Christmas Festival Ga Mari Lenina, Meeyam the Piba Yapapogel Amada Highly. Makatana Haribana, Manipurgi Meeyam Asi, Wari, Quadigi Hena Waribana, Idpsing Asini. Makoigi Yum, Maral Matumpumna Maktumna, Monkey Bayauri, Kara Amana Mayum Inkol Lena Lena, Mayum the Jungle Fangre, Meeyam Ge Awaba Asi, Kokhange Haribadi, Santi Tamba Matoktai, Santi Habasi, Atumba Toba Aduni, Atumba Tabak Lengak Asina Tobada, Akiba Latana, Tobang Gadabani, Ason Balengak Amatana Malem Asida, Santi Purapangam Loy, Lord Jishu Gumba, Atumbagi the Makpunsi. Katopangam Nabahonasi, Manipurda Matam Chupagi Santi Tamsi Haraduna, Christian Jamachaliba, Yellow Purupunamakta, Christmas Ki, Paujel Piri Hari. SS na Lalhovana Saramba Kem Anitugai Crane. Manipur Police Town na Central Security Force na Kaloina na, Tonganto Mamapam Singda Jatakiba, Anti-Insurgency Operation Singda. Chuchampur Amasung Imphal West District Mapam Singda Lalhobani Chingnaba Singna Saramba Kem Ani Tugai Kibagalunana Afaba Makalki Kuchukulai Sing Famangam Kre Hari Ngarang Combined Security Force Singna Jatakiba Combing Operation Sing Aduda Intelligence Ki Pirakpa Report Ki Matung Ina Pangthok Kibani Search Operation Aduda Manipur Police Amasung Assam Rifles Ki Apunba Khutpu Amana Yamna Thuna Chingnaba Mapam Aduda Changsinna Operation Adu Jatakibani Hari Official source na makhatara duna hai ngarang chatakiba operation adu Chuchampur police station gi manung Chuchampur district gi manung chanba thangjing chingkhong manaktani hari mafam aduda lalhobuna saduna thamlamba camp ama tugai kibagalona mafam adudagi foot nipan sangba pompi cell tarani thoi 7.62 mm gi tokning mapan magazine ama yawba MP5 rifle ama Countryman single barrel ama fagat pangam ki hari. Atopa operation amadana combined team amana Imphal West ki Lamsang police station gi manung chamba lambal amasung haurang kairel gi mafam singda jatakiba search operation aduda lalhobana singna saramba camp amasu tugaiduna manghanta khalaba matung mafam aduda makhatana thiba humbagi thabak jathabada single barrel gun ama magazine yawba pistol ahum high explosive grenade ama tongan ba rifle singi nomoi maru sing fagat pangam ki hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maroiba pau amuka hana pizari Serougi Idpsing Hanagi Maphamda Hanjinbiraklo security ningthina Ngakselabanina Meeyam Mepaibiganu haina ranjena fongdokrai Imoinu numita ngagi mela pangthokpiganu haina fishery department da thamjengkrai Medical education habasi ethical value amasung community service da marachi na lepa mathautai haina Ajay Kumar Valana phongdokrai Matang asida Loyalam E-PAO na Numitangi Pao Bibil Lezari Tabiri Bakutimapu Amuka Hina Kurumjari